Sekarang Hindu ni, mana kau nanti? Lagi aja perasaan lagi na, ngarang na tuang. Lai me awas dolar itu bo. Noa lagi pergi kat thare. Ini kapal ini tu khulai. Kamu sila ni thang na. Kamu bila mau ba? Semua je piang je ba. Hoi. Jika lagi jadi bawa mafham si Infant East District ki manung channel lagi ba Ishika Police Outpost mamang tu dan ada dengan sisi yang nama maru lagi ba kong maru life family anda security forces jauraga like kurum macam matam da Kuki militant singi makai lagi nomai rong kera kapter kibat thodok like kere madu na maram oiraga jise koi saung na rabba imaibel sina hari ba Ishika Outpost mamang se thorak laga achat ok sing lambi tingbagi khongjang adu Changsil lihat tare, maduki imai ben singi makai degi thamliba madi manipur miagi makai degi thamliba di tampak tan lari ba khulnga pa singi khulai singa du di khoi manipur governor gi makai degi khulai pikha kadabani haidana ngarang phau matam thab degi ngarang se khulai ja aram bai tingo gi makai degi su phasema ground changa ga khulai pikha kiba lakha kiba lere hanover to giba lere hai tare adubu madu pikha pa matam da aram bai tingo lamadi imai ben singi makai degi thamlamli ba si khulai pikha labani na Kuki militant singna nomai kaptharak badu lephan gadabani madu ka karigumba makhata na kapthara lakpata aragadi khulai ju laitrabani masim yam aruba tangka amada koi lakkani haba wafam khak phongdok badana achow ihau ama lakkani hadana section waron thongkhiba lairabani adubu ngarang he nongan baga hai tare ngarang khulai pikhar kibagi nongan ba ngasi sidai Kuki militant singna asumana nomai kapchalakpa mitai singna landarakpa asina maram oraga miyam da jamna chauna sauning ba penda ba mitai miyam se muthatna ba halaga haibagi thawoina atamnana kana gomba kharana tawrabra haibagi wafam phawba phongdorokpa lairi khola khwa lauri hai tare aje prasala ngarang na thong lai me awas dolar itu bo noa laga pagi kathare sekarang Hindu ni Hindu dalai belai tu dalai memi tu thara pada bo kara Hindu ni ke oi na kapal ini tu khulai pa kamu sila ni thang na kamu bila mau ba semua je piang je ba koi loi hat ke ha bane ba ado dia moi na maka ka thai Kuki macha ne Kuki macha mase akoi gi kongru mahadev da ngasi je akoi gi hauna matung ina lai khurma chang bane ba e ga akoi gi anaraga adai di da moi Kuki na nongmai ka thara ko gi ne ba akoi gi di noina numitare ni bamon ga nongmai loina bu khusin naga da bane ha ba gi akoi gi arai ba nongmai ge loina bu khakre aduga Kuki na di akoi da ka thara adu di moi hingan gi akoi chi yo ha bane ba chi gi ne ba akoi na chi gi lambi thingdana mayam na khongjang changjali je government makata na haje akoi gi di irang di loisan biro ha bani akoi gi na nongmai lokhalaga makata na akoi na government da haje ningi je Kuki ga gi jo matik jaba action lokhat piyo akoi gi nongmai loina ba lokhat pira bani na masida moi na gai gumba akoi gi waka che tabi da do ta harga di akoi makata ba si di ba akoi di khongjang je khan laroi hoje hangni bo hanggi manipur da hoje pr la e governor na leba ngai Macam volunteer sendiri apa governance sibu governor na leba ngai ba sibu lenga kasibu thajab de koi klai jing thingkhre aduga Kuki da gi klai khongbat tabra haibni adu itadi manipur gi governor sina akoi maitai singna nongchen yam sengba yamna thabak phaba adum governor na akoi na lawi adum namak Kuki gi side gi kain to khongbat lamre marmaduna ma je pukchen senge na akoi na lawram je lale nini gi manungda Kuki gi bunker sing loina lokthok kadabni aduga mona pai khulai sing loina lokhot kadabni adu lokhole haragadi manipur gi governor si akoi na pukchen sengba aduga mathau masak khangba michang mi khai nai da governor ni hai na akoi na lawgani hoji phobagi ona di hariba komomru life lenda nomai kapthara liba mafam adu da koi search operation chingba chathai habagi pawmakti leti kari step la pake habdu di yengminabadi mathau tari adu pendraba iraisa singna hujikse hariba mafam singa sidaida lambi thingbagi khongjang aduni changsili hariba Ishika Outpost adi Sogolmang PSK manung channel riba mafam sida thadre makata na kari film la pake habdu khoi punna yumina kisi hiram ski matanda phodam jari ba naurem tanoranjan